Kaygino nang nanaya ihihigalaga nahangaga manadana no iduna. Ngasi silver jubilee phang numkini. Kayno silver jubilee dia. Nang khupang na tharai je. Ngasi ge tharaga ne unmana surubani. Aduna silver jubilee oredana. Silver jubilee phangabanina namaidudi phajare ne. Nang mu nungsirubagi thamoje tari mamisidi. Kanana su bide. Adubu nang mu nungsirubagi maithong no tari mamisidi. Mipung khuding no u phangine. Masi mangne aina pamjari ji. Kaidoring ngasi di kupang charti dia. Tamo. Ayam lankre. Saung nuko tamo. Chasalu. Uncle na mithai eligible uncle ki birthday ro. Kai di birthday no da. Ipo no mi pu khangde. Hatu ti kari gi yeli ba. Adubura. Aina yam nusi jeba nupi im lei ba ko. Aina nusi ye har ba khudingi ne. Angona khupana he tha ba. Adu ngasi di ne. Khupana tharamna nu acha khibi waninda. Adu gi ne aina ngasi mithai eliji. Mithai ka je how do mande da. As kedo haru dino. Chasalu. Ngasi je ai gi good day ni. Ai gi nungai bdane noju saru ga agdam ni ko. Yam chachang nu ko. Noi diabetes ka mung na dana ba ko. Chasalu. Solok pani. Tamo. Hayeng diam ta unase. Kaida. Pung kaya da. Aikhoi maningi lai lampaktuda. Pung marida. Hoi, ai lake. Hayeng soini ko. Oh. Nangna Mr. Tombi bu bot ka dana sinba. Taunu karak hanjan haira paw da nang nai khoi bu sittaba. Hanjan haira bana tro thawasa de. Mapu ki khoya khare yau bana tan nang ya tai atop lambi laite. Yaina. Has akhoi ga ro na thup ta khre. Chalo makoi bu lem na ma tha ba de. Thôi 대범자 러 zaslo nang chakru 대범자 nang chakru 러 nang chakru zaslo cái nó tới chứ bộ khôi tàu gì đó ai 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 mai gì yuat mai nhìn gì đi gì đi con ngắm mồi đâu đấy nâng cái lồng đai mi cúp gì nâng nhà pa mà hay
ꯀꯟꯕꯤꯌꯣ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯃꯗꯨꯗꯤ ꯅꯠꯇꯕ ꯑꯆꯨꯝꯕ ꯆꯠꯂꯨ ꯃꯤꯑꯣꯏꯕ ꯑꯆꯨꯝꯕꯒꯤꯗꯃꯛ ꯁꯤꯕ ꯀꯤꯒꯅꯨ ꯑꯆꯨꯝꯕ ꯆꯠꯂꯨ ꯃꯤꯑꯣꯏꯕ ꯑꯆꯨꯝꯕꯒꯤꯗꯃꯛ ꯁꯤꯕ ꯀꯤꯒꯅꯨ ꯅꯔꯩꯕꯥꯛꯀꯤ ꯌꯥꯏꯐꯅꯕ ꯈꯟꯗꯨꯅ ꯃꯤꯡꯆꯠ ꯎꯔꯣꯡ ꯈꯤꯜꯂꯝꯃꯨ ꯅꯔꯩꯕꯥꯛꯀꯤ ꯌꯥꯏꯐꯅꯕ ꯈꯟꯗꯨꯅ ꯃꯤꯡꯆꯠ 우롱 ꯈꯤꯜꯂꯝꯃꯨ ꯇꯨꯡ ꯀꯣꯏꯅ ꯁꯝꯅ ꯁꯣꯟꯅꯍꯧꯕꯗꯨꯅ ꯄꯨꯟꯁꯤꯒꯤ ꯑꯁꯦꯡꯕ ꯄꯥꯟꯗꯝꯅꯤ ꯁꯤꯕꯗ ꯄꯨꯕ ꯌꯥꯗ꯭ꯔꯕ ꯃꯔꯜ ꯃꯊꯨꯝ ꯈꯔꯒꯤ ꯈꯟꯅꯔꯤ ꯁꯥꯎꯅꯔꯤ ꯑꯉꯝ ꯑꯉꯝ ꯃꯨꯟꯅꯔꯤ 니니기 운신이 꺼내봐라 니기 웅아이나바 신바나 낭기수 농아이바 오이드니 니니기 운신이 꺼내봐라 니기 농아이나바 신바나 낭기수 농아이바 오이드니 ôi đập ba ni mà bục yên khăn ba lâu năm tàu nu na mi ki chụp ba ôi đập ba ni mà bục yên khăn ba lâu năm tàu nu na mi ki chụp ba trên đầu vai ba mi ôi kaya à si lấy ba cái coi nó ôn lấy ba se căng đêm mà lên em mi ôi ba 니기 운신이 꺼내봐라 니기 농아이나바 신바나 낭기수 농아이바 오이ገ니 춤바 쳇루 미오이바 아춤바기다마 시바 기가누 아춤바 쳇루 미오이바 아춤바기다마 시바 기가누 아춤바기다마 시바 기가누 바보야. 짤로라 뭐. 예? 자, 까이노시북 짤로 뒤집어. 터벅시에 돌아간지다. ꯅꯪ ꯅꯨꯡꯇꯤꯒꯤ ꯊꯕꯛ ꯆꯠꯂꯦ ꯈꯪꯉꯗꯤ ꯆꯥꯛꯇꯨ ꯀꯣꯛ ꯊꯣꯡꯗꯣꯛꯑꯒ ꯆꯥꯔ ꯆꯠꯈꯤ ꯌꯥꯗ꯭ꯔꯣ? 바봉주 짝 통무세. 어떻게 딴일을 보내. 아. 딸라가디 짝도 통드나 봐. 아마디 가나 봐보니. ꯅꯪꯗꯤ ꯇꯟꯗꯕꯅꯤꯅ ꯆꯥꯛ ꯊꯣꯡꯗꯅꯕꯁꯦ ꯈꯟꯅꯅꯤꯡꯉꯛꯏꯅꯤꯅꯦ ꯍꯥ? 호이네. 바봉주 났다봐. 아이주 났다봐. 아코이기 짝세. 통나봐네. 아마디 가나 봐보니. ꯅꯪꯁꯨ ꯅꯠꯇꯕ ꯑꯩꯁꯨ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯊꯣꯡꯅꯕ ꯍꯦ ꯃꯅꯤꯄꯨꯔ ꯃꯩꯗꯥꯁꯤꯗ ꯅꯣꯏ ꯔꯥꯏꯁ ꯀꯨꯀꯔꯗꯣ ꯆꯦꯡ ꯆꯪꯅꯤꯅꯦ 아스. 까도네 배절레이 와칸노시나. 아이나 하이브디네. 타와이 빰바 하이바. 하 ꯑꯩꯁꯨ ꯅꯠꯇꯕ ꯅꯪꯁꯨ ꯅꯠꯇꯕ ꯆꯥꯛ ꯊꯣꯡꯅꯕ ꯊꯋꯥꯏ ꯄꯥꯟꯕ ꯑꯃ ꯈꯟꯅꯁꯤ ꯁꯤꯅꯤꯅꯦ ꯑꯩꯈꯣꯏ ꯃꯅꯤꯡꯒꯤ ꯍꯣꯇꯦꯜ ꯐꯝꯕꯤ ꯊꯥꯕ ꯂꯩꯗꯣ ꯃꯗꯨ ꯉꯥꯡꯅꯔꯨꯔꯒꯦ 오. 마이 마사누비 마삭 빠져밤 딜레비니세. 세. 바봉나 자농 탁 빠장마다 이네 탑라이데네. खरा याना बाहने बिरमु
ꯑꯩ ꯌꯥꯅꯕ ꯍꯥꯏꯅꯕꯗꯣ ꯈꯔ ꯀꯨꯏꯅ ꯆꯪꯅꯤꯅꯦ ꯁꯤꯅꯗꯤ ꯌꯥꯔꯣꯏ 50 ꯑꯃꯒ ꯍꯥꯞꯄꯝꯃꯨ 야부 야네 디네 세세세 양카이 주주 빠이호로세 작도 호텔에 사도 아이 잘래 야나 버커라 하나로 무고 sia 마주 마마 톰비 마 짝 통너버 보라카니 하라디 하라우 야린시 티다 삭다 지가 ตากลางเลนเจ้า how ยุงกิสักที่กนานาทงเนี่ย 이샤 누파 마삭 파잡두나 누피 부살락트림니나 하우직 파우디 로스터다 짝창도 아이나 카레 얌랍 짱지아리 อะโดฮจิกพาวกันนุปิทีดรีดูโบมาบุงเงาระบรายบะ 이샤 누파두나 누피 부살락 만드랍두다 아이슈 좀 와칸나마 칼라 임니 헤이 โอ้ตาโดยนะปุชลเกซินี่เนี่ย 아두막슈 핵 이진신나 빠닝드리바 하이디 자히 마땅시다고 ตาเดสุนะห้ายามโอยดีดะมาตำยามเลยดีไกโน 예 아두따이 입에 메이와 하이시디네 타모이가 셰베레베레베레 햇볕하라 나 심해 강보 해부시는 거이다 ตาดางาสิดีนมิสุยามไพเยปุชันบีโฮโรไกโน 헤라 까다이다 이노다 누삐가 레이트리 뽀니다 깐난 룸니 마사 강들이다 มาซาคังเดนะกุยบะซิสุยามนุงไงไฮนะบันนี้อังงังสิงนะ 헤라 앙앙 가이나 빵아이 하이보 그런 거니다 마사 야나버기 눅시나버기 마하우도 강대드는 모이나 빵아이 하이버니다 ตาเดกิวารีสิยามนุงไงดีดะตาดา 아이나 하이디 이비에마디 이샤싱슈 콜레스다 타리도 юм가이슈 파자나 누가이 아이파나 링이 서마인 떠우다나 이비에마 굼비 юм링비 하이비에마 부실라가디 파로이더라도 ตาดนะปังท่าเฮกทากัดปีเรอะโดตาดานาซานุปาดุสุอะมะโกเฮปุชลักปะสุยาริจานี่ 야 까다이다 이노다 마나 부게 부실라 없다 प्रेशर कुकर यादवगुम्बा ग्यासकी पाट यादवगुम्बा मंगाइदा माना पुगेम पोरअबदा ฮะ 사미나 에 우카와카 에 사미나 도 살라타리 우카와카다 쟁쟁쟁쟁쟁 사미나 에 우카와카 에 केथबिया कयागे तातोमै वाम दंगिने खोगी ग्यास नुं प्रेशर कुकर लो याय केन तातोमै अदु नतिदा अखोय बाबुंदो ngasai noi hotel da sa thambra थामी कैदोरगे kayam gui thami अस याम कुइ थामीदा इमाना थोंगलो लगे ना तानगी बने thonglo matungda nakhoi maga nang wari sanabra सनददी कैनो हिंजांग सेम सेम वाइ सनददी तुमी लेगेद्रो nangi luong hongno bu wari ga di sanade ko सनदेदा कदाइदि लुहुं खुनुम बगी वारिनो as akhoi babung no karim ta haram da bajani ni कैदोरे तातोमै kaisi tawde da nangna nomo no masak sum phaja kala puji dane ai ju wakan ma cham cha khalai ba तातोमै लेकागी न सिन चंदा अदुमाय खनगनो नपा तथुरो tak thu na kaisu gai de sam yang khini ma lo hori do मसीदी फजना ngawredana ngawro bani ke thebi aise nangon da phajana ngawro bani तातोमै पुनसिदो मी मोइनबा कन होनो नंगी योते थांते योलगा फंगलपा पैसा अदुना यु थक्तोगा मी मोइबा होनदे नंगुमा मियो एमागा आगे पुनसि चुपा लेमिनबा ngमोय नंगी सुना सा साना मी एम थियु आई चलागे 타벌레이 호텔 타벌레기 호텔기 마망다 punamak kacha
ꯊꯥꯕꯜꯂꯩ ꯍꯣꯇꯦꯜ ꯑꯩꯒꯤ ꯊꯥꯕꯜꯂꯩ ꯍꯩ ꯉꯥꯏꯈꯣꯅꯦ ꯍꯩ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃ ꯇꯝꯒꯦ ꯂꯥꯎꯅꯦ ꯀꯔꯤ ꯇꯥꯠꯅꯣ ꯃꯥꯅ ꯑꯃꯨꯛ ꯇꯧꯗꯣꯏꯁꯤꯅ ꯅꯪꯅ ꯆꯥꯛ ꯊꯣꯡꯕꯒꯤ ꯍꯩꯅꯧ ꯍꯥꯏꯕꯗꯣ ꯍꯥꯏꯅꯔꯨꯔꯕꯅꯤ ꯃꯁꯥꯁꯤ ꯌꯥꯔꯍꯧꯔꯕꯅꯤ ꯈꯪꯉꯦ ꯄꯥꯕꯨꯡ ꯑꯩ ꯁꯦꯜꯗꯣ ꯄꯤꯔꯛꯑꯣ ꯀꯩꯅꯣꯅꯦ ꯌꯥꯅꯕ ꯍꯣꯠꯅꯕꯗ ꯀꯨꯏꯅ ꯐꯝꯕꯒꯤ ꯂꯨꯄꯥ 10ꯗꯤ ꯂꯦꯝꯃꯤ ꯍꯌꯦꯡ ꯑꯌꯨꯛꯀꯤ ꯆꯥ ꯊꯛꯅꯕ ꯑꯣꯏꯔꯒꯦꯗ ꯌꯥꯔꯦ ꯆꯥꯒ ꯑꯃ ꯊꯛꯄꯤꯔꯨꯔꯅꯨ ꯆꯥꯛ ꯊꯣꯡꯅꯕ ꯃꯤ ꯁꯤꯟꯅꯦꯅ ꯆꯠꯈ꯭ꯔꯒ ꯁꯤꯟꯁꯨ ꯁꯤꯜꯂꯝꯗꯅ ꯅꯪꯒꯤ ꯅꯅꯦ ꯊꯥꯕꯜꯂꯩꯗꯣ ꯑꯩꯈꯣꯏ ꯆꯥꯛ ꯊꯣꯡꯅꯕ ꯍꯥꯏꯔꯝꯃꯣꯏꯗꯣ ꯍꯥꯏꯔꯝꯃꯕꯅꯤꯅꯦ ꯑꯗꯨꯗ ꯃꯥꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩꯕꯗꯣ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯍꯟꯈꯤꯒꯦ ꯑꯗꯨꯒ ꯆꯥꯛ ꯊꯣꯡꯕꯗꯣ ꯂꯥꯛꯀꯦꯅ ꯍꯥꯏꯔꯛꯏꯅꯦ ꯇꯨꯀꯠꯆꯩꯍꯦ ꯃꯆꯥꯅꯨꯄꯤꯗꯣ ꯑꯩꯒꯤ ꯍꯩꯅꯧꯅ ꯆꯠꯈ꯭ꯔꯤ ꯅꯠꯇ꯭ꯔꯣ ꯍꯩꯃ ꯅꯪꯕꯨ ꯅꯅꯦ ꯊꯥꯕꯜꯂꯩꯗꯣ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯊꯣꯡꯅꯕ ꯍꯩꯅꯧ ꯍꯥꯏꯗꯥꯏꯅꯦ ꯑꯗꯨ ꯑꯩꯒꯤ ꯍꯥꯏꯅꯔꯝꯃꯦꯗꯅ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗꯤ ꯌꯥꯝ ꯆꯥꯎꯈꯠꯇꯦꯅ ꯃꯆꯥꯒꯤ ꯊꯤꯒꯦꯗꯤ ꯍꯥꯏꯗ꯭ꯔꯅ ꯃꯥꯒꯤ ꯑꯣꯏꯅ ꯊꯤ ꯂꯩꯔꯦꯅꯦ ꯍꯩ ꯅꯪꯒꯤ ꯊꯤꯗ꯭ꯔꯤꯉꯩꯗ ꯑꯩꯒꯤ ꯍꯥꯟꯅ ꯊꯤꯗ ꯌꯥꯗꯕꯅꯤꯅ ꯅꯠꯇꯦ ꯅꯪꯒꯤ ꯂꯨꯍꯣꯡꯕꯗ ꯀꯨꯖ ꯀꯅꯥ ꯌꯥꯗꯧꯔꯤ ꯌꯥ ꯅꯪꯁꯨ ꯈꯤꯇꯪꯗꯤ 이까이 ꯌꯥꯔꯝꯅꯤ ꯑꯗꯨꯛ ꯆꯥꯎꯔꯝ ꯅꯪꯕꯨ ꯅꯁꯥꯒꯤ ꯊꯤꯖꯒꯦꯗꯤ ꯂꯩꯇ꯭ꯔꯗꯅ ꯊꯤꯗ ꯁꯛꯇꯥꯁꯤꯒ ꯍꯟꯗꯣ ꯑꯦ ꯑꯆꯥꯄꯣ ꯃꯩꯗꯅꯦ ꯘꯤ ꯍꯩꯗꯔꯛꯀꯅꯨꯀꯣ Oh, Tarzan, oh my Tarzan. Napinaron sa salu kay tenda pubige. Oh, Tarzan, oh my Tarzan. Napinaron sa salu kay tenda pubige. Kay numato siya na. Susado di mali ni. Masaji ipapasagay hindi bilang ki type ta. Masi aina kallaga aigi nungsinahouba yabra yenge. Hey! Nang toy sikadino? ꯑꯩꯉꯣꯟꯗꯔꯣ ꯉꯥꯡꯉꯤꯁꯤꯕꯣ Nangonda natradi angondra. ꯑꯁꯦꯡꯕꯩ ꯑꯩꯉꯣꯟꯗꯅꯦꯕ Oh. Ko khara lekatba mi orjani ni. Ibema sumai tobani. Mafam asida larise nang ai khaktani. Aduna aina ngangise nangondu oitaba. Nangna si khalido kari sukaide. Nangna songdabada hingaga pairaga lehoro. Nasak ipa phajage. Nupa kanarasu pamdagi sittna lehoro. Adu kanai mangjabno. ꯇꯥꯃꯣꯒ ꯋꯥꯔꯤ ꯁꯥꯕ ꯐꯪꯖꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩꯌꯦ Tamogo wari sana phangjabase yam nungai jegana. Aina somna waris di nang di kaimda khambotine. Nang mafam di chongdana siro. Ai thadane mafam ju legise. Ai jelo ridro. Na sangni na khara thi di phai. Na sangni ni pha phasage. Ai dum ba mine. Nang na kok to yadre. Barnar hawdal. Tomai. Wa am to harang silaw ne. Aw yani tamo. Nangna nan sema gas burner do. Yahawdrabani. Yumda na tay mo jule hobani. Nang to chemdo mo. Hoi. Soini ko. Soini ko tomai. Hayang office to unarase. Kai chakra jano. Sidati chongdagibagi mami ju leitine. Som chalam tare. ꯇꯥꯗꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝꯗꯣ ꯑꯩꯕꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯑꯗꯨꯗ ꯏꯆꯥꯅꯨꯄꯤꯒꯤ ꯃꯋꯥ ꯑꯝꯇꯪ ꯇꯥꯗ꯭ꯔꯗꯤ ꯈꯪꯗ꯭ꯔꯦ 이베만네 야나바 khara 하이나비로 이자누빠도 나자누비다네 파전나 ngauri ꯉꯥꯎꯅꯤꯌꯦ ꯏꯆꯥꯅꯨꯄꯤꯗꯣ ꯃꯃꯥ ꯑꯩꯒꯤ ꯁꯛ ꯂꯧꯗꯅꯅꯦ ꯄꯥꯈꯪ ꯃꯆꯥ ꯃꯌꯥꯝꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯅꯦꯃꯤ ꯑꯩꯒꯤ ꯍꯣꯇꯦꯜꯁꯤꯗ ꯆꯥ ꯊꯛꯄ ꯂꯥꯛꯏꯕ ꯅꯨꯄꯥ ꯃꯌꯥꯝꯁꯤ 우비ꯔꯦꯗꯅ ꯇꯥꯗ ꯌꯦꯔꯥ ꯂꯥꯛꯁꯅꯨ ꯃꯈꯣꯏꯗꯒꯤꯅꯦ ꯈꯣꯛꯄ ꯌꯥꯕ ꯈꯣꯛꯑꯦꯗꯅ ꯑꯗꯨꯒ ꯁꯦꯜꯗꯣ ꯄꯩꯁꯤꯟꯗꯨꯅ ꯊꯝꯃꯨ ꯑꯗꯨꯒ ꯂꯨꯍꯣꯡꯕꯗꯨꯅ ꯏꯆꯥꯅꯨꯄꯥꯒ ꯀꯣꯍꯦ ꯍꯣꯡꯉꯒ ꯂꯣꯏꯔꯦꯗꯅ ꯑꯗꯨꯗ ꯇꯥꯗ ꯑꯩ ꯏꯁꯥꯃꯛꯇꯤ ꯅꯠꯇꯕꯅꯤꯅ
ꯏꯆꯥꯅꯨꯄꯤꯒꯤ ꯃꯋꯥ ꯑꯃ ꯇꯥꯗꯕ ꯌꯥꯔꯤꯕ꯭ꯔꯥꯗꯣ? ꯅꯣꯏ ꯑꯩꯈꯣꯏ ꯃꯔꯤ ꯃꯇꯥ ꯊꯣꯛꯅꯍꯟꯗꯕꯗꯤ ꯌꯥꯗ꯭ꯔꯦꯍꯦ. ꯇꯥꯗꯁꯤ ꯋꯥꯔꯤꯗꯤ ꯅꯨꯡꯉꯥꯏꯔꯤꯀꯣ. ꯑꯩ ꯋꯥꯔꯤꯁꯨ ꯅꯨꯡꯉꯥꯏꯍꯟꯕ, ꯊꯧꯗꯣꯛꯁꯨ ꯅꯨꯡꯉꯥꯏꯍꯟꯁꯤꯀꯣ. ꯅꯦ ꯆꯥ ꯑꯃꯒ ꯕꯣꯔꯥ ꯑꯃꯒ ꯄꯤꯌꯨꯕ. ꯌꯥꯅꯤ ꯌꯥꯅꯤ 이bungo ꯉꯥꯛꯇ ꯐꯝꯃꯨ. 이붕어기시고 보라 아마로 플레이트 아마로. ꯏꯅꯦ ꯕꯣꯔꯥꯗꯣ ꯄ꯭ꯂꯦꯠ ꯑꯃ ꯍꯥꯏꯕꯅꯤꯀꯣ. ꯍꯣꯏ 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 ꯍꯣꯏ. ꯈꯨꯔꯥꯁꯤꯕꯨ ꯑꯩꯅ ꯁꯨꯝ ꯂꯥꯛ ꯈꯨꯗꯤꯡꯒꯤ ꯂꯩꯔꯝꯃꯤꯁꯤꯕꯨ ꯈꯨꯔꯥꯁꯤꯕꯨ ꯍꯣꯇꯦꯜ ꯕꯣꯏꯔꯣ? 누가 호텔 보이 냈지? 호텔 지기네 맛부 얼까도리바. 석다 시가. 예, 다블레. 아이살레. 따다. 따또메이! 따또메이! ꯑꯦ ꯅꯪ ꯌꯨꯝ ꯁ꯭ꯋꯥꯏꯗ꯭ꯔꯣ? ꯅꯠꯇꯦ. ꯑꯗꯨꯗꯤ ꯀꯩꯗꯧꯔꯝꯃꯤꯕ? 따또메이 ꯂꯥꯛꯄ ꯉꯥꯏꯔꯝꯃꯤꯅꯦ. ꯑꯩ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤꯕ? ꯉꯁꯥꯏ ꯊꯣꯡꯗꯒꯤ ꯆꯣꯡꯊꯔꯒ ꯁꯨꯁꯥꯏꯗ ꯇꯧꯒꯦꯅ ꯍꯣꯠꯅꯔꯤꯉꯩꯗ ꯑꯩꯅ ꯀꯜꯂꯨꯕꯒꯤ ꯁꯥꯎꯗꯅ ꯉꯥꯡꯊꯔꯒꯦꯅ ꯉꯥꯏꯔꯝꯃꯤꯔꯣ? ꯁꯨꯁꯥꯏꯗ ꯇꯧꯒꯦ ꯇꯧꯕ ꯅꯠꯇꯤꯌꯦ. ꯃꯤ ꯌꯦꯡꯉꯝꯕꯅꯦ. ꯑꯦ ꯑꯩꯗꯤ ꯅꯪꯕꯨ ꯊꯣꯡꯗꯒꯤ ꯆꯣꯡꯊꯔ ꯁꯤꯗꯣꯏ ꯅꯤꯡꯗꯅ ꯉꯥꯡꯉꯨꯔꯤꯅꯤꯅꯦ. ꯑꯣ ꯑꯩꯅ ꯀꯟꯅ ꯉꯥꯡꯉꯤꯉꯩꯗ ꯅꯪꯅ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉ ꯅꯣꯏꯗꯨꯗꯤ ꯑꯗꯨꯒꯤꯅꯤꯗꯅ. ꯑꯗꯨꯏ ꯅꯠꯇꯦꯗ. ꯇꯥꯃꯣꯒꯤ ꯍꯤꯌꯔ ꯁ꯭ꯇꯥꯏꯜ, ꯇꯥꯃꯣꯒꯤ ꯚꯣꯀꯦꯜ, ꯇꯥꯃꯣꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯗ ꯅꯨꯡꯉꯥꯏꯃꯟꯗꯅ ꯅꯣꯛꯏꯅꯦ. ꯑꯩꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯗ ꯅꯨꯡꯉꯥꯏꯗꯨꯅ ꯌꯦꯡꯂꯨ ꯅꯣꯛꯄꯁꯦ ꯅꯪꯅ ꯐꯥꯔꯁ ꯇꯥꯏꯝꯅꯤ. ꯄꯨꯛꯅꯤꯡꯒꯁꯦ ꯅꯨꯡꯉꯣꯜꯂꯦ. ꯑꯩꯕꯨꯁꯨ ꯐꯖꯅ ꯋꯥꯔꯤ ꯁꯥꯕꯤꯔꯤꯁꯦ ꯇꯥꯃꯣ ꯈꯛꯇꯅꯦ. ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ. ꯑꯗꯣ ꯇꯥꯃꯣꯅ ꯅꯆꯟꯒꯤ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯌꯣ. ꯀꯔꯤ ꯃꯇꯦꯡꯅꯣ? ꯄꯥꯡꯊꯔꯒꯦ ꯍꯥꯏꯕꯅꯤꯅꯦ. ꯍꯧꯖꯤꯛ ꯍꯦꯛꯇ ꯍꯧꯔꯁꯤꯔꯣ? ꯇꯣꯃꯩ ꯑꯩ ꯒ꯭ꯌꯥꯁ ꯕꯔꯅꯔꯗꯨ ꯁꯤꯜꯂꯝꯃꯕꯣ? ꯉꯥꯛꯇꯪ ꯂꯩꯔꯝꯃꯨꯀꯣ. ꯑꯩ ꯊꯕꯛ ꯆꯤꯟꯅꯕꯗꯨꯗ ꯁꯦꯝꯕ ꯅꯪꯗꯦ ꯇꯥꯃꯣ. ꯇꯥꯃꯣ ꯆꯠꯄꯤꯔꯝꯃꯣ. ꯑꯩ ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯒꯦ. ꯐꯔꯦ ꯐꯔꯦ ꯌꯥꯝ ꯊꯨꯂꯥꯛꯑꯣꯀꯣ. ꯑꯩ ꯆꯠꯂꯝꯃꯒꯦꯀꯣ ꯍꯥꯟꯅ. ꯃꯁꯤ ꯑꯍꯟꯁꯦ ꯌꯦꯠꯈ꯭ꯔ ꯄꯣꯠꯅꯤ. ꯍꯟꯗꯛꯇꯤ ꯑꯣꯔꯤ ꯌꯨꯝ ꯁꯤꯟꯖꯜꯂꯒꯕ ꯃꯇꯨꯡ ꯃꯅꯥꯎ ꯌꯦꯠꯇꯅꯕ ꯇꯧꯗ ꯌꯥꯔꯣꯏ. ꯑꯦ ꯀꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣ? ꯃꯁꯤ ꯑꯍꯟꯁꯦ ꯍꯦꯛ ꯎꯕꯒ ꯃꯥꯅ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯃꯥꯡꯉꯤꯁꯦ ꯃꯣꯏ ꯕꯤꯍꯦꯞꯀꯤ ꯃꯌꯥꯝꯕ ꯑꯣꯏꯔꯖꯥꯠꯂꯥ? ngasi디 이샤시 탱아이다. 라라 이빠나네 힌장아 로인 시엠 로라버니. 짝두디 낭너 통오고. 에이 빠우 능아이범 땀비게. 빠우 능아이바 하이지부 빠봉이 루엉맨 바텀 레퍼보. 예. 파레 파레. 아이노 구저야 바이두니. 아이 ngài 코네 헤이. 낭너 덩앙 보인 떠오라더나. 아이기 나티네. 낭이니네. 하. 아이기 능아이바 빠우. ꯅꯨꯡꯉꯥꯏꯅ ꯂꯥꯛꯏꯉꯩꯁꯤꯗ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯕ ꯄꯥꯎ. ꯄꯨꯂꯞ ꯑꯊꯣꯝꯅ ꯊꯣꯔꯕ. ꯀꯔꯤ ꯄꯥꯎꯅꯣꯅꯦ ꯄꯥꯕꯨꯡ? ꯅꯍꯥꯟꯈꯩꯗꯤ ꯏꯄꯥ ꯏꯆꯥꯁꯦ ꯀꯅꯦꯛꯁꯟ ꯐꯦꯜ ꯑꯣꯏꯗꯅ ꯏꯆꯥꯁꯤ BP ꯋꯥꯡꯉꯝꯒꯅꯤ. ꯅꯣꯏꯅꯅꯦ ꯊꯥꯕꯜꯂꯩꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯍꯥꯏꯔꯝꯃꯝꯅꯤ. ꯃꯁꯥꯅꯁꯨ ꯌꯥꯔꯤ ꯌꯥꯔꯤ ꯇꯧꯍꯧꯔꯝꯅꯤ. ꯀꯩꯗꯧ ꯍꯥꯏꯖꯜꯂꯨꯅꯣ ꯄꯥꯕꯨꯡ? 이샤는 야야대주 강드나. 호직보 희연이 동어 가랑새가 알려게 하러. 석다시가 희연이가 아니나. 녹부 녹닝이 엉터부 녹상기기. 석다시가. 따또메이! 따또메이! 에, 낭디야 거기 움직여 많이 강미봐. 따또메이기 마tung 이나라가 락바네. 바붕 레이버두다 이까이드나 쌍악따바네. ꯀꯔꯤ ꯂꯩꯒꯦ? 따또메이나 마ting pangni 하이다이네. 아두이 라이네. ꯑꯣ ꯀꯔꯤ ꯃꯇꯦꯡꯅꯣ ꯍꯥꯏꯔꯛꯑꯣꯅꯦ. ꯄꯥꯡꯊꯔꯒꯦ ꯍꯥꯏꯅꯤ. 아이 나 비너로 홍도가 짝 통우라우네. ꯑꯧ ꯄꯥꯕꯨꯡ ꯂꯥꯛꯑꯒꯦ. ꯀꯩꯗꯧ ꯂꯩꯔꯤꯒꯦ? ꯂꯥꯛꯑꯒꯦ ꯁꯤꯕꯨ ꯀꯩꯅꯣ? ꯁꯠ ꯂꯣꯏꯁꯟꯕ ꯌꯥꯗ꯭ꯔꯣ? ꯆꯥꯛ ꯊꯦꯡꯒꯅꯤꯀꯣ. ꯂꯩꯔꯅꯨ. ꯁꯠ ꯂꯥꯛꯑꯣ. ꯍꯣꯏ ꯄꯥꯕꯨꯡ ꯂꯥꯛꯑꯒꯦ. ꯑꯦ ꯀꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣꯅꯦ? ꯑꯦ ꯀꯩꯅꯣ ꯑꯩꯅꯗꯤ ꯑꯥꯗ ꯃꯥꯡꯈ꯭ꯔꯦꯅ ꯀꯣꯏꯊꯤ ꯊꯤꯔꯤ. ꯑꯗꯨꯒ ꯅꯪꯅ ꯁꯤꯗ ꯅꯨꯡꯉꯥꯏꯅ ꯐꯝ ꯂꯩꯔꯝꯃꯤꯁꯤꯅ.
ꯄꯥꯕꯨꯡꯅ ꯀꯧꯔꯛꯄꯗꯨꯗ ꯀꯤꯖꯗꯅ ꯆꯦꯜꯂꯛꯑꯕ ꯄꯥꯕꯨꯡꯅ ꯀꯧꯔꯛꯄꯗꯨꯗ ꯀꯤꯗꯅ ꯑꯗꯨꯝ ꯆꯦꯜꯂꯕ ꯍꯩꯁ ꯇꯥꯟꯖꯥꯁꯤ ꯐꯪꯉꯤꯉꯩꯁꯤꯗ ꯃꯥꯡꯍꯜꯍꯧꯕ ꯌꯥꯗ꯭ꯔꯦ ꯀꯦꯊꯕꯤꯒꯤ ꯍꯣꯇꯦꯜꯗ ꯑꯩꯒꯤ ꯅꯨꯄꯤ ꯁꯥꯔꯒ ꯄꯨꯁꯜꯍꯧꯗꯕ ꯌꯥꯗ꯭ꯔꯦ ꯑꯣ ꯂꯥꯛꯑꯣ ꯆꯥ ꯑꯃꯃꯝꯇꯪ ꯊꯛꯃꯤꯟꯅꯔꯒꯅꯦ ꯑꯩꯅ ꯄꯥꯡꯒꯗꯧꯔꯤꯕ ꯃꯇꯦꯡꯗꯨꯒꯤꯅꯦ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯔꯨꯁꯤ ꯂꯥꯛꯑꯣ ꯇꯥꯗꯣꯃꯦ ꯑꯩꯗꯤ ꯆꯥ ꯊꯛꯇꯤꯌꯦ ꯅꯪꯅ ꯆꯥ ꯊꯛꯇ꯭ꯔꯁꯨ ꯑꯆꯥꯄꯣꯠ ꯑꯝꯇꯪꯗꯤ ꯆꯥ ꯌꯥꯏꯗꯅ ꯑꯩꯗꯤ ꯍꯣꯇꯦꯜꯒꯤ ꯑꯆꯥꯄꯣꯠ ꯑꯃꯠꯇ ꯆꯥꯕ ꯌꯥꯗꯤꯌꯦ ꯑꯁ ꯍꯣꯇꯦꯜꯒꯤ ꯑꯆꯥꯄꯣꯠ ꯆꯥꯗ꯭ꯔꯁꯨ ꯂꯥꯛꯑꯣ ꯐꯝꯗꯨ ꯐꯝꯃꯨ ꯂꯥꯛꯑꯣ ꯁꯥꯎꯕ ꯌꯥꯗꯦꯀꯣ ꯌꯥꯝ ꯂꯥꯟꯅꯁꯨ ꯈꯟꯒꯅꯨ ꯅꯪꯅ ꯐꯠꯇꯅ ꯈꯜꯂꯗꯤ ꯑꯩ ꯁꯨꯡꯊꯦꯡ ꯊꯦꯡꯕꯤꯔꯣꯏ ꯇꯥꯇꯣꯃꯦ ꯆꯥ ꯊꯛꯁꯦ ꯍꯥꯏꯗꯥꯏꯅꯦ ꯂꯥꯛꯑꯣ ꯆꯠꯁꯦ ꯑꯩꯅ ꯄꯥꯡꯒꯗꯧꯔꯤꯕ ꯃꯇꯦꯡꯗꯣ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯔꯨꯁꯤ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯃꯆꯥꯁꯤꯡꯁꯦ ꯑꯩꯅ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯒ ꯄꯨꯔ ꯂꯥꯛꯄꯁꯤ ꯎꯕꯁꯤꯗꯕ ꯃꯉꯛꯀꯁꯦ ꯃꯔꯤꯟ ꯆꯠꯂꯦꯍꯦ ꯌꯦꯡꯕꯗ ꯁꯤ ꯍꯣꯇꯦꯜꯁꯤꯗ ꯆꯪꯁꯤ 이네 ꯆꯥ ꯑꯅꯤꯗꯒ ꯕꯣꯔꯥ ꯑꯅꯤꯗꯒ ꯄꯤꯌꯨ ꯍꯣꯏ 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 ꯐꯝꯃꯣ ꯐꯝꯃꯣ ꯄꯤꯔꯛꯀꯦ ꯑꯩꯗꯤ ꯀꯩꯁꯨ ꯆꯥꯕ ꯌꯥꯗꯦ ꯍꯥꯏꯔꯒ ꯑꯗꯨꯗꯤ ꯕꯤꯁꯀꯨꯠ ꯑꯣꯏꯅ ꯆꯥꯔꯒꯦꯔꯥ ꯌꯥꯔꯦ ꯀꯩꯁꯨ ꯆꯥꯔꯔꯣꯏ 이네 ꯆꯥꯗꯣ ꯑꯃꯇꯪ ꯑꯣꯏꯅ ꯄꯤꯔꯛꯑꯣ ꯑꯃ ꯑꯧ ꯍꯣꯏ 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 ꯇꯣꯃꯩꯌꯥ ꯅꯪꯕꯨ ꯀꯗꯥꯏ ꯆꯠꯂꯨꯔꯒꯦ ꯀꯩꯁꯨ ꯆꯠꯇꯦꯗ 이네 ꯅꯠꯇꯦ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯕꯒ ꯌꯥꯎꯔꯨꯕ꯭ꯔꯥ ꯍꯥꯏꯕ ꯌꯦꯡꯉꯣ ꯁꯦ ꯁꯤ ꯇꯧꯁꯜꯂꯨꯔꯕ꯭ꯔꯥ ꯍꯥꯏꯕ ꯈꯔ ꯀꯥꯏꯗꯩꯅꯣꯗ 이네 ꯌꯨꯝꯗꯩ ꯊꯣꯛꯂꯛꯄꯅꯦ ꯃꯥꯒꯤ ꯊꯕꯛ ꯑꯃ ꯂꯩꯌꯦꯅ ꯑꯣ ꯊꯥꯛꯑꯣ ꯃꯁꯤꯗꯤ 이마 ꯀꯩꯗꯧꯔꯒꯦ ꯂꯨꯄꯥ 50ꯗ ꯄꯤꯌꯨꯕ ꯀꯦꯊꯕꯤ ꯀꯔꯤ ꯍꯥꯏꯒꯦ ꯇꯥꯇꯣꯃꯩ ꯅꯪꯗꯤ ꯀꯃꯥꯏ ꯇꯧꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯤ ꯇꯥꯇꯣꯃꯩ ꯀꯩꯅꯣ ꯅꯪꯅ ꯃꯇꯦꯡ ꯄꯥꯡꯉꯣꯕꯣ ꯍꯥꯏꯔꯣꯗꯅ ꯇꯥꯃꯣ ꯋꯥꯔꯤꯁꯦ ꯁ꯭ꯋꯥꯏꯗ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗ꯭ꯔꯦ ꯑꯁꯥꯏꯐꯥꯎ ꯊꯣꯛꯎꯁꯤꯔꯥ ꯌꯥꯏꯌꯦ 이네 ꯍꯥꯎ ꯆꯥꯁꯤꯁꯨ ꯌꯥꯝ ꯍꯧꯒꯠꯂꯛꯏ ꯀꯣꯟꯅ ꯊꯛꯑꯒꯦ ꯀꯩꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯀꯦꯊꯕꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯧꯈꯤꯒꯦ ꯑꯧ ꯇꯥꯇꯣꯃꯩ 예 푸릿 컨가오기는 그다이데 이노 아누 아시그 용어나 없나 아누 오빠 해 말라더나 ꯄꯥꯕꯨꯡ ꯌꯨꯅꯥꯏꯇꯦꯠ ꯀꯤꯡꯗꯝꯗꯒꯤꯅꯦ ꯏꯃꯥꯟꯅꯕ ꯈꯔꯅ ꯊꯥꯔꯛꯄꯅꯤ ngasi기 드레시보 봇 연바가 amta ꯆꯠꯂꯔꯣꯏꯗꯕ꯭ꯔꯥ ꯄꯣꯠ ꯌꯣꯟꯕꯁꯤꯕꯨ ꯃꯁꯤꯒꯤ ꯗ꯭ꯔꯦꯁꯁꯤꯅ ꯆꯠꯄ ꯌꯥꯗꯦ ꯍꯥꯏꯕ ꯃꯅꯤꯄꯨꯔ ꯒꯣꯚꯔꯟꯃꯦꯟꯠꯅ ꯑꯣꯔꯗꯔ ꯊꯣꯛꯈ꯭ꯔꯕꯅꯦ ꯊꯣꯛꯇꯦ ꯑꯌꯨꯛ ꯑꯉꯟꯕꯒꯤ ꯋꯥꯀꯤꯡ ꯆꯠꯄ ꯃꯤꯁꯨ ꯀꯦꯅ ꯄꯥꯎꯗꯔ ꯊꯥꯔ ꯆꯠꯂꯤ ꯑꯗꯣ ꯄꯣꯠꯁꯤꯗꯤ ꯈꯤꯇꯪ ꯍꯟꯗꯧꯕ ꯃꯥꯜꯂꯤꯀꯣ ꯀꯩꯗꯧꯕꯩ ꯍꯟꯗꯣꯏꯅꯣꯅꯦ ꯍꯦꯟꯅ ꯁꯤꯠꯇꯣꯏꯅꯤꯅꯦ ngasi디 ꯁꯦꯟ ꯄꯨꯁꯜꯂꯛꯀꯗꯕ ꯃꯥꯟꯗꯦ ꯍꯨꯟꯗꯣꯛꯄ ꯆꯠꯄ ꯃꯥꯜꯂꯤ ꯑꯗꯣ ꯁꯨꯃꯥꯡ ꯑꯁꯦ ꯇꯔꯨ ꯇꯅꯥꯟꯅ ꯊꯝꯁꯤꯔꯣ ꯊꯝꯕ ꯐꯩ ꯃꯤꯒ ꯂꯥꯛꯑꯒ ꯏꯀꯥꯏꯖꯩꯌꯦꯕ ꯑꯗꯨꯅꯤ ꯑꯩꯅ ꯈꯜꯂꯤꯁꯨ ꯍꯤꯟꯖꯥꯡ ꯍꯥꯎꯇ꯭ꯔꯁꯨꯅꯦ ꯃꯁꯛꯇꯤ ꯐꯖꯍꯟꯁꯤꯀꯣ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯆꯣꯞꯄ ꯌꯥꯗꯦ ꯍꯥꯏꯕ ꯃꯁꯛꯀꯤ ꯋꯥꯗꯤ ꯄꯥꯕꯨꯡ ꯉꯥꯡꯗꯅ ꯀꯥꯟꯅꯔꯔꯣꯏ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯐꯥꯎꯕꯤ ꯐꯤꯂꯝ ꯁ꯭ꯇꯥꯔ ꯑꯕꯦꯅꯥꯎ ꯁꯨꯁꯃꯤꯇꯥ ꯕꯂꯥ ꯅꯨꯡꯂꯥ
ꯄꯨꯂꯞ ꯁꯨꯞꯆꯜꯂꯒꯅꯦ ꯃꯥꯏ ꯃꯁꯛꯇ ꯃꯥꯜꯂꯤꯁꯦ ꯄꯥꯕꯨꯡꯁꯨ ꯃꯤꯠꯇꯨ ꯎꯏꯁꯜꯂꯒꯅꯦ ꯑꯃꯨꯛꯇ ꯈꯜꯂꯒ ꯌꯦꯡꯉꯨꯅꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯍꯣꯇꯦꯜꯒꯤꯗꯨ ꯍꯥꯏꯗꯣꯛꯈ꯭ꯔꯁꯤꯔꯥ ꯑꯦ ꯍꯧꯖꯤꯛꯐꯥꯎ ꯍꯥꯏꯗꯣꯛꯇ꯭ꯔꯤꯕꯣ ꯇꯨꯀꯠꯆꯩꯍꯦ ꯌꯦ ꯍꯩ ꯅꯁꯛꯇꯨꯒ ꯇꯝꯕ ꯉꯝꯗꯦꯗꯅ ꯁ꯭ꯇꯦꯟ ꯕꯥꯏ ꯑꯣꯏꯅ ꯊꯝꯁꯤꯔꯥ ꯍꯥꯏꯅ ꯍꯥꯏꯗꯣꯛꯇ꯭ꯔꯤꯕꯅꯤꯅꯦ ꯑꯁ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯤꯃꯕ ꯊꯕꯛ ꯆꯠꯂꯝꯗꯥꯏꯁꯤꯗꯕ ꯆꯥꯕꯦꯠ ꯆꯥꯕꯦꯠ ꯍꯦꯛ ꯉꯥꯡꯉꯗꯅ ꯑꯩ ꯆꯠꯂꯦ ꯄꯥꯕꯨꯡ ꯁꯨꯃꯥꯡꯒꯁꯦ ꯇꯔꯨ ꯇꯅꯥꯟꯅ ꯈꯔ ꯊꯝꯃꯝꯃꯨ ꯑꯩ ꯆꯠꯂꯦ ꯌꯦ ꯅꯨꯡꯁꯤꯗ꯭ꯔꯁꯦ ꯃꯄꯥꯅꯦꯗꯅ ꯀꯣꯏꯗꯗꯅ ꯍꯪꯒꯣꯏꯗꯗꯅ ꯎꯁꯤꯠꯇꯗꯅ ꯍꯥꯏꯖꯔꯤꯕꯅꯤꯅꯦ ꯁꯦ ꯌꯥꯏ ꯃꯥꯅꯕꯨ ꯄꯨꯁꯜꯂꯛꯀꯅꯤ ꯍꯥꯏꯔꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯅ ꯍꯥꯏꯒꯨꯝꯕꯗꯅ ꯁꯨꯃꯥꯡꯁꯦ ꯑꯃꯨꯛꯇ ꯁꯦꯡꯗꯣꯛꯈꯤꯒꯦ ꯒ꯭ꯌꯥꯁ ꯌꯥꯗꯕ ꯄ꯭ꯔꯦꯁꯔ ꯀꯨꯀꯔ ꯌꯥꯗꯕ ꯂꯩꯕ꯭ꯔꯣ ꯑꯩ ꯂꯥꯛꯏꯉꯩꯁꯤꯗ ꯁꯦꯝꯕꯤꯍꯧꯔꯒꯦ ꯍꯌꯦꯡ ꯄꯣꯈꯥꯏꯔꯒ ꯁꯤꯔꯒꯗꯤ ꯇꯨꯡꯗ ꯅꯤꯡꯉꯝꯍꯧꯔꯣꯏ ꯁꯦꯝꯕ ꯌꯥꯔꯣꯏ 이베마 암땅 아이코네 스와이다네 헬로이가 맘이 마sak 바자바 마삭히바 우브라 ꯌꯥꯝ ꯆꯠꯈꯤꯕꯅꯤꯅꯦ 오 마야마 마삭히바 마두기 마락투데 소이 야롱거니세 아두기 마락투데기네 꽈이디 바자바 마 야우라 하이마 게스 또 메이니니해 또 메이 에 타우라니야 낭디 시다 까이다우라미바 아 앙앙데 까이노마 한감바니다 타우라니에게 뺏을 국가 생유두고 아주보 게임 떠들어봐 야드가디 알마 뭐 신두 어지라봐 hꯧji 파우디 까슈 떠드리네 신드라수 야니다 오 타우라니 아두고 뽀두디네 카라쿠 샬라디바 사사 신두바 하이엥 하와이자 론마다 방로 포카르시디 바이타라니 투레 란마다 하와이자리 뻑뻑해 란마도 이까이드로 adubudiне sinbudi siningba ado aidi ngasi thaba ma chalage na thole ado hayeng oina silasiko to me cha thobi changasi lao ima 사사 신두기 대이디 포카르디 하와이자기 이때는 마탁다 뭉장한다더나 안가쁜 누비니 신나 신닝들이와 하이엥 시레간들이 실람마디 받아봐나 갈락가니 에 होइने अदो नंग रंग लाकने हगा लाक्सु लागते फरे अदो नंग हयिंग सोबे यारोइको तातोमे कईगिनो तातोमे आई उरगा लेथोगा चेंख्रिदि नंगदी नंग बिएको वारी साना लेरगा डिस्टर्ब तोरनेना आई संग तबई वानी आईगी बीएफ हाइबा कदाइनो तू आलेसिदी आइना फनब लोइ सिन्निसे अदो नंग माइन्याम तौसलुनो मीगी फोन वारी साजबसिबो आईगा साबसु नतना ए आइदि नंग वारी साना बोइ निंगुरेदना काइदे आइदि ngसाइदे तामो लाकपा ngaइरामिने ए आई ngaइरामिनेबा पुकनिंगसे नुंगोली मसीगी थोंगजे वारी सानाबदि यामनि लाओ असवाइ सानाजे लाओ अदो तामो आईगी मतेंगदो खितंग थुना पांगबियो पांगबियु दाइ सुंगाइदि हाइदे आइदि रेडिदा लेरमनिने अदो पाबुंगना वारी सानाबा पामे हाये आइखोय युमदमदा लाकबियो आइदि नंगी मिंग लेफम जोमता खंगदे कमाइ लाक्तोइनो आईगी मिंग थादोय कवे कोंगबदगिने बाबागिना निंगोंबम तोंबी अदो हयेंग सोइबा यारोइको अदुदि आय मुक चलुखिगे थादोय हाइबा यस 예. 이샤세 ngasi디 파지레해. 미 말음이네. 난게디 까리 말이바. 아. 마하발리다 코코코코 코트는 레이브도 말리바. 예. 아, 이빠나 파기다 보니다. 잉글리시 필름기 브루스 윌리스 가이도 말림니네. 아이주 개토라디 얌빡뿐이다 바보. ngaiko nangida pangleida lei napaigi su kharadi leibadi phabanida hanu thangdane yamke khanning anugo leiba wathok oinamni e kaidawai wathok oidoino apangba aikoina keba mo haibase lamdam sigi imaini ne nati manipur da indira gandhi na lakpada aikoina ke mo dunu thokpadu uraga
माना लमदम से लायरबा लेतबा लेबाकनी हायरमिदुदी पाबुंग ओइगुंबा सेन दि पाइदबा सेन पाइबा साबजिंगदुना इना खुनबा सारुबदगी चावखन्नबा थादरकदब सेनजिंगदो थादरक्रेदना हे अपंग मिंगोंदगी नीरगा चारगा चाखोटपदुना चाखोटपा चिंगदिना हे इशागी पोथोक लेना चाखोटनबा होनगदबनीने अदुनरा इने थाबलेगु होटेल नोंगामलै नुमिताव फमगा चा ग्लास अम थरगा वाथी वारे ngang लेदो वाथी गायदना हे इमौ थीरिमनिने इमौ इमौरो इमारो अस आई फोन ओ अस पुंगी आयोरेने ए बुंगा ngasiगी nangi khukisina kari lamdano बाबू ngasi de na sagi lab le panu min hey ai kone ngasi pusila ka dora jala ne tammangam de babu namogi mapana ne una jena korokpa adudi baidi mani ne hoi babu sakta siga tu ka chai he kari naki mapa na kauradi napa isu chapna phatra ha babu aina sakke du khongja che tammangam manate aina ne sopasu ipa makti sofaning de babu enjang awlu ai chale he hey aina thongadi hinjang do hawroi ne he aman du thongalu na kura kari agi bugo kainom ta angjege ba kari oramno ningomam tombi oi yumjibo somda sum chalu het thekpagi gela sangbado moini o somda ne ba hoi hoi yumjibo mi lei bro 이붕아 까나 sibu thado egi yum na tabro 낭부 아도 이붕아 낭기 포시부 야드라가 까나다 목 센도이노 아이디네 lambidige pot leibase onthokna ki khre kibiru nu dai thai ma amme jor khunda leiba gangara masim naudo aduda tomai ena da hangu khangdaba kanam ta leitamni nangbu aina nongma lambida pot leikhiba tomai ko habado natro aw mani tema kari matangino akhoi gi thadoi hangisina thadoi na babunga wari sanagadaba ama leina amta lakbiyo na haramba mana karam kanda harami ba ngarang harambani ngarang haramba ibunga na thiri ba mido soidna onarangani kuire madi hospital da lekhiba yumjibu ningomam tombi yogi yumdi chumiko hoi yumbudi ningomam tombi gi yumne aduga aina magi nupi thadoina aigi janupi haujingda rims hospital da layingduna leiriye adoi bunga aise thabagana chilli thabagana le ibungo bu lengadro adudi itema ai mu jogjarage masigi nupijina haji chumjala thadoi bu hospital na layangduna leiriba natraga hospital ni jenthori jala ai amtang di yengugi
ꯑꯩꯒꯤ ꯃꯤꯡ ꯊꯥꯗꯣꯏ ꯀꯧꯋꯦ ꯀꯣꯡꯕꯗꯒꯤꯅꯦ ꯕꯕꯥꯒꯤꯅ ꯅꯤꯉꯣꯝꯕꯝ ꯇꯣꯝꯕꯤ ꯑꯗꯣ ꯍꯌꯦꯡ ꯁꯣꯏꯕ ꯌꯥꯔꯣꯏꯀꯣ ꯍꯧꯖꯤꯛꯅ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯌꯦꯡꯗꯨꯅ ꯂꯩꯔꯤꯌꯦ 시부 다도이 나트네 마니다 다도에 아무튼 아이 비코바 그리 마땅이노 아 다도에 또 우나저게 더보니 마나가랑 라오나 이런바 다도이 하이지부 공바다기 닝오멈 돈비기 마사노피 다도에 아디지부 다도이 나트네 마디 시달레이바 액시덴트 톡트나 쩌이고는 파라이레이바 에 짜요람 바레바 소음나 하이미도 원하는 원에 톡비로 에 파레 낭 라고 아이고 가올레 미 아이 휴드 레이두 거나노 낭가 잡잡마네 그이더래 ꯑꯩꯅ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯈꯤꯕꯅꯤ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ ꯀꯝꯄ꯭ꯌꯨꯇꯔꯒꯤ ꯀ꯭ꯂꯥꯁ ꯔꯨꯝ ꯑꯃ ꯂꯩꯕꯗꯨꯕꯨ ꯀꯗꯣꯝꯗꯅꯣ ꯑꯣ ꯏꯁꯇꯤꯌꯔ ꯃꯊꯛꯇ ꯂꯤꯜ ꯑꯃ ꯆꯠꯂꯨꯒꯦ ꯍꯥꯏꯖꯥꯠꯂꯣ ꯑꯣ ꯃꯥꯒꯤꯁꯤꯗꯤ ꯑꯣꯗꯤꯑꯣ ꯐꯦꯟ ꯑꯣꯏꯕ ꯑꯣꯏꯖꯥꯠꯅꯤꯗꯅ ꯃꯁꯤ ꯃꯃꯥ ꯃꯄꯥꯗ ꯍꯥꯏꯅꯔꯒ ꯁꯔꯖꯔꯤ ꯇꯧꯔꯒ ꯂꯧꯁꯤꯜꯂꯁꯤꯔ ꯈꯪꯗꯦꯅꯦ ꯃꯁꯛꯀꯁꯤ ꯌꯥꯝ ꯅꯥꯞꯄꯤꯅꯦ ꯃꯥꯒꯤꯁꯤ ꯃꯃꯥꯡ ꯃꯄꯣꯛꯇ ꯃꯤꯒꯤ ꯐꯠꯇꯅꯕ ꯑꯃ ꯁꯣꯏꯗꯅ ꯇꯧꯔꯝꯒꯅꯤ ꯑꯗꯨꯅꯅꯦ ꯃꯥꯅ ꯍꯟꯗꯛ ꯃꯄꯣꯛꯇ ꯑꯣꯗꯤꯑꯣ ꯐꯦꯜ ꯑꯣꯏ ꯂꯩꯁꯦ ꯅꯨꯡꯉꯥꯏꯇꯦꯗ ꯅꯪꯒꯤꯗꯣ ꯃꯤ ꯁꯤꯠꯇ꯭ꯔꯤꯔꯣ ꯑꯩ ꯉꯁꯥꯏꯗꯩ ꯇꯥꯒꯦꯅ ꯇꯥꯏꯅꯦ ꯑꯩꯕꯨ ꯃꯃꯥꯡ ꯃꯄꯣꯛꯇ ꯃꯤꯒꯤ ꯐꯠꯇꯅꯕ ꯇꯧꯏ ꯀꯥꯏꯅ ꯅꯁꯛꯅꯦꯅ ꯃꯄꯤ ꯂꯥꯏꯔꯤꯛꯇ ꯌꯥꯎꯕꯗꯣ ꯍꯦꯛ ꯃꯥꯜꯂꯗꯅ ꯑꯁ ꯑꯣꯗꯤꯑꯣꯗꯤ ꯐꯖꯅ ꯁꯔꯥꯎꯟ ꯁꯥꯎꯟꯅꯤꯍꯦ ꯆꯣꯞꯄꯤ
ꯕꯦꯝꯃ ꯊꯕꯛ ꯆꯠꯅꯤ ꯑꯗꯨ ꯂꯥꯛꯑꯣꯅꯦ ngasi Krishna gi mapong numisida mama gi nungsinaba mayam ama kihom jaminaise loin thungna zardi phanida ए करिगे aikhoi su makhoi gi marak da kihom jaba yoisidi aikhoi su thungna nabani gaino सिदा माइ माइ नुसिनबा मयाम किहोम जामिनाय सिबु लोइ थुंनबा दुदने ओइद्र वाने थुंगे थुंनबदा 60% मंगाय जामद हुंपु अदु फाउ तमगम पोंते 60% दुगी manungda aikhoi ni su yawbro मधु अखोइने त खंगदम नते ताइबुंग मपुगी थौसिलने ओ मपु मागी थौसिलनेबा कयनंग तौरिदना ताइबंग मपुदा aikhoi ni thungna jage na ni jaine करिबु हाइरागे aina nungsijari banu paduna bu kaya pamde hairine ओ नंग बयाम नुंसीजरी बा इंगोंददी नुंसीगेदी हाइददना नंगु नुंसीबिदब कनादनोबा नंगना अमु नुंसीरुइदना phagi amuk torkonu ko yumda leiba nungaita leiri kansida ngasine noida ko hele shanjani करियबा नोय अदु याम नुंगाइबा युमददा लैबा नुंगाइतदना अखोय युम इपा पपददा लैरगा नंग नुंगाइदोइनिने हा aidi nangi nanakta bu leiradi apatpa yumda leirasu sangnagi sangaida leibaga chamane वा नंगी वाहाइसिदी पोस्टि ताय सेटतली हे ओइबो ओइदबदि खंगदे nang kinjani nang mi thamoi sengna haijaraga ado ta thauba laina tambaduna tongana thamkhraga aiga thungnaba pambra pamdabra haibase ta thaubadagi taningi असिंग मनुसिबा खुदिंगमक इनाक्ता लैहन्निंगे अदुगा इनाक्ता लैननबगिदमक थुंगनबा पामे मोइ तामो अखोइगी इबेमसे थामै बंदा लैबा सेंजाव पाइबा ममिंग चलिबा इबोतोंगी मचानुपा तोमजौदो मदुदा थाजखरसिबा इबेमबो अदुगने मखोइनसु ममो ओइजरगेना गिरगी तकपना मुक्तोइबा लोइरबने इबेमगी मवा मपाव अमतंगदी ताबदी फैदना कदोबगी हंगदोइनो नत्ते आइना सिलिबसे माखि नुंगाय फनबने माने इमुंगदुदा लैखिबा हाइबसे मकुत ताहामगा चागदौरिबने अदुबुदी सुंबा अदुदा नसीदुना लैरिङैदा मागी मनिंग थोंहलउ हाइदुना हाइरम ओ ऐसे पोक्तेबी ममानी फत्तना सिलिसिनीने अदुगी नत्तेने ममा इसासे मनिंग थोंजरक्त्रबने मागी अपामदा ऐदी येलरो नत्ते लाइरबा हिंबगी महाव थोक्तब नुपादुदा लेरगा करीबु कानादोइनो हा कयाना नुंगाइबा फंगदोइनो हाइबा माबु नुंगाय फना लेजरुनबा होनरु बाइबु नखोइना पाना चाना फतना खलेबा
ꯅꯪꯅ ꯏꯕꯦꯝꯃꯗꯣ ꯋꯥꯈꯜ ꯇꯥꯅ ꯍꯥꯏꯅꯔꯒ ꯌꯥꯅꯅꯕ ꯍꯥꯏꯅꯧꯗꯅ. ꯑꯁ ꯈꯪꯗꯦ ꯑꯩꯗꯤꯅꯦ ꯌꯥꯔꯦꯅ ꯍꯥꯏꯗꯣꯛꯈ꯭ꯔꯕꯅꯤ. ꯃꯣꯏ ꯇꯥꯃꯣꯅꯅꯦ ꯅꯆꯥꯅꯨꯄꯤꯗꯣ ꯌꯥꯅꯕ ꯈꯔ ꯍꯥꯏꯅꯧꯕꯀꯣ ꯑꯩꯗꯤ ꯌꯥꯔꯦꯅ ꯍꯥꯏꯗꯣꯛꯈ꯭ꯔꯕꯅꯤꯍꯦ. ꯃꯁꯤꯅ ꯇꯧꯔꯤꯁꯤꯕꯨ. ꯅꯪꯗꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯤ. ꯅꯈꯣꯏ ꯃꯥꯇꯣꯟ ꯈꯣꯏꯅ ꯁꯤꯜꯂꯤꯕꯁꯦ ꯅꯪꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯅꯕꯅꯤ. ꯅꯪꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯈꯤꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤꯁꯨ ꯑꯄꯥꯝꯕꯅꯤ. ꯑꯩꯅ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯂꯩꯈꯤꯕꯁꯦ ꯇꯥ ꯊꯧꯕꯒꯤ ꯑꯄꯥꯝꯕꯅꯦꯕ. ꯑꯗꯨꯗꯤ ꯅꯍꯥꯟꯒꯩ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯤꯔꯝꯃꯤꯕꯁꯤꯗꯤ ꯅꯨꯡꯁꯤꯕ ꯁꯥꯕ ꯑꯣꯏꯔꯦ. ꯑꯩꯗꯤ ꯂꯥꯏꯔ ꯃꯆꯥꯅꯤ. ꯑꯗꯨꯒ ꯅꯪꯅ ꯅꯊꯟꯇ ꯄꯣꯛꯆꯕ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯤ. ꯅꯈꯣꯏꯒꯤ ꯏꯃꯥ ꯕꯕꯥꯅꯁꯨ ꯂꯥꯏꯔꯕ ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯂꯩꯍꯟꯅꯤꯡꯉꯝꯃꯣꯏ. ꯅꯨꯡꯁꯤꯅꯕꯗ ꯂꯥꯏꯔ ꯏꯅꯥꯛ ꯈꯨꯟꯕ ꯈꯥꯏꯗꯦ. ꯄꯨꯛꯆꯦꯜ ꯇꯤꯟꯅꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯕꯗꯨꯅꯦ ꯑꯩꯅ ꯄꯥꯝꯃꯤꯁꯦ. ꯁꯦꯜꯗꯤ ꯇꯥꯜꯂꯒ ꯐꯪꯕꯁꯨ ꯌꯥꯏꯅ. ꯊꯨꯡꯅꯕ ꯉꯥꯛꯇꯅ ꯅꯨꯡꯁꯤꯅꯕ ꯅꯠꯇꯦ. ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯗꯤ ꯃꯇꯝ ꯆꯨꯞꯄꯗ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯩꯒꯅꯤ. ꯊꯨꯡꯅꯅꯤ ꯈꯟꯗꯨꯅ ꯃꯪꯂꯥꯟ ꯀꯌా ꯁꯥꯒꯠꯆꯔꯨꯕꯅꯤ. ꯃꯪꯂꯥꯟꯁꯤꯡꯗꯣ ꯑꯔꯦꯝꯕꯗ ꯇꯥꯍꯟꯒꯗꯧꯔꯦ. ꯑꯗꯨꯝꯅ ꯄꯨꯛꯅꯤꯡ ꯁꯣꯟꯊꯒꯅꯨ. ꯅꯪꯒꯤ ꯏꯃꯥ ꯄꯥꯕꯨꯡꯅ ꯌꯥꯅꯤꯡꯅ ꯅꯪꯒ ꯊꯨꯡꯅꯖꯒꯦꯅ ꯈꯟꯖꯔꯤꯕꯅꯤ. ꯅꯪꯅ ꯑꯗꯨꯝ ꯈꯜ ꯂꯩꯔꯤꯉꯩꯗꯅꯦ ꯈꯩ ꯃꯥꯇꯣꯟꯅ ꯁꯤꯟꯕꯤꯕ ꯅꯨꯄꯥꯗꯣ ꯑꯗꯨꯅ ꯐꯥꯈ꯭ꯔꯗꯤ ꯑꯩꯗꯤ ꯏꯇꯣꯝꯅ ꯁꯤꯖꯈꯤꯅꯤ ꯍꯥꯏꯁꯤꯅꯤ. ꯁꯤꯕꯒ ꯌꯥꯗꯦ ꯀꯩꯗꯧꯔꯒꯦ? ꯀꯩꯅꯣ ꯐꯅꯕ ꯑꯝꯇ ꯈꯟꯅꯈꯤꯁꯦꯕ. ꯍꯌꯦꯡ ꯄꯨꯡ 10ꯗ ꯊꯦꯡꯅꯔꯁꯦ. ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯨ ꯃꯁꯥ ꯉꯝꯍꯧꯗꯦ. ꯄꯨꯡꯁꯨ ꯊꯦꯡꯉꯦ. ꯆꯠꯅꯕ ꯇꯧꯔꯁꯦꯕ. ꯂꯥꯛꯑꯣ. ꯆꯠꯂꯁꯦ ꯂꯥꯛꯑꯣ. 이베마 아무튼 가이코. Kaya hige ima. Nang kada chaluino. Thaba ma chalubane. Nang imagi mayokta lepkena khallene. Ima, ai ke daurage. Haiko manada yomba sen khara phangba nupa duda napunchi chupa leibadane kasu nungara kadaba natte. Yengoi. Aina nangi phanabani haiduna senjau paiba imungi macha nupa tomchauda. Luhongnaba selibase ꯑꯩꯁꯦ ꯅꯪꯒꯤ ꯅꯃꯥ ꯄꯣꯛꯇꯕꯤꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯐꯠꯇꯅ ꯈꯜꯂꯦꯅꯦ. ꯑꯗꯨꯏ ꯅꯠꯇꯦ ꯏꯃꯥ. ꯑꯩꯁꯦ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤꯌꯦ. ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯗꯣ ꯄꯨꯁꯟꯕꯤꯔꯛꯈꯤꯅꯨ. ꯑꯩꯁꯨ ꯈꯪꯉꯤ. ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯄꯥꯕꯨꯡ ꯑꯁꯤꯅ ꯂꯩꯔꯤꯉꯩꯁꯤꯗ ꯅꯪꯒꯤ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯍꯧꯅꯕ ꯏꯃꯥꯅ ꯁꯤꯜꯂꯤꯕꯅꯤ. ꯏꯃꯥ, ꯄꯥꯕꯨꯡꯁꯦ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯍꯧꯒꯠꯇꯨꯅ ꯆꯠꯅꯅꯕ ꯑꯩꯅ ꯂꯥꯌꯦꯡꯈꯤꯅꯤ. ꯑꯗꯨꯒ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯄꯨꯛꯆꯦꯜ ꯇꯤꯟꯅꯗꯕ ꯃꯤꯗꯨꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯄꯨꯛꯆꯦꯜ ꯇꯤꯟꯅꯕ ꯍꯩꯀ꯭ꯔꯨ ꯃꯅꯥꯗ ꯌꯣꯝꯕ ꯃꯤꯗꯨꯗ ꯂꯩꯃꯤꯟꯅꯕꯗꯨꯅ ꯍꯦꯟꯅ ꯐꯔꯕ꯭ꯔꯥꯅ ꯈꯜꯂꯦ. ꯍꯦ, ꯅꯪꯅ ꯈꯟꯕꯗꯨꯅꯅꯦ ꯑꯆꯨꯝꯕ ꯉꯥꯛꯇꯅꯦꯅ ꯈꯟꯕ ꯌꯥꯕ ꯅꯠꯇꯦꯅꯦ. ꯏꯁ, ꯁꯤꯅꯦꯃꯥ ꯗ꯭ꯔꯃꯥ ꯈꯔ ꯌꯦꯡꯉꯨꯔꯒ ꯅꯨꯡꯁꯤꯕꯗ ꯂꯥꯏꯔꯕ ꯏꯅꯥꯛ ꯈꯨꯟꯕ ꯈꯥꯏꯗꯦ, ꯁꯦꯅ ꯅꯨꯡꯁꯤꯕ ꯂꯩꯕ ꯌꯥꯗꯦ ꯀꯀꯥꯏꯗꯅ. ꯍꯦ, ꯑꯄꯪꯕꯤ, ꯁꯦ ꯌꯦꯡꯉꯨ ꯇꯨ. ꯆꯥꯅꯤꯡꯉꯥꯏ ꯂꯩꯔꯛꯇ ꯀꯥꯟꯗ ꯅꯄꯨꯛꯁꯦ ꯄꯥꯏꯔꯕ ꯀꯥꯟꯗ ꯀꯗꯥꯏꯗꯒꯤ ꯅꯨꯡꯁꯤꯅꯕꯅꯣ? ꯍꯦ, ꯁꯦꯟꯁꯨ ꯁꯤꯀꯤꯇ ꯊꯣꯛꯇꯕ ꯃꯥꯅ ꯃꯄꯥ ꯂꯥꯌꯦꯡꯒꯅꯤ ꯀꯀꯥꯏꯗꯅ. ꯏꯃꯥ, ꯑꯩꯅ ꯁꯦꯜ ꯁꯤꯀꯤ ꯑꯃ ꯊꯣꯛꯇ꯭ꯔꯕꯁꯨ ꯄꯥꯕꯨꯡꯒꯤ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯂꯥꯛꯏꯕ ꯁꯦꯜꯁꯤꯡꯗꯨꯅ ꯂꯥꯌꯦꯡꯕꯗꯤ ꯌꯥꯏꯗꯅ. ꯅꯪꯅ ꯍꯥꯏꯔꯤꯁꯤꯗꯤ ꯑꯩꯅ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯁꯤꯅꯤꯅꯦ. ꯍꯣꯏ, ꯅꯪꯗꯤꯅꯦ ꯅꯣꯡ ꯄꯨꯡ ꯉꯥꯟꯕꯗꯒꯤꯅ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕꯁꯦ ꯅꯨꯄꯥꯗꯨꯒ ꯀꯣꯏꯆꯠ ꯆꯠꯃꯤꯟꯅꯗꯨꯅ ꯂꯩꯔꯕꯅꯤꯅ ꯑꯩꯅ ꯌꯨꯝꯁꯤꯗ ꯀꯟꯅ ꯍꯣꯠꯅꯔꯤꯕꯁꯤꯗꯤ ꯅꯪꯗꯤ ꯀꯩꯁꯨ ꯈꯪꯉꯝꯃꯣꯏꯅꯦ. ꯈꯪꯗꯦ ꯑꯩꯗꯤ ꯍꯥꯏꯕꯤꯔꯤꯁꯤꯅꯤꯀꯣ. ꯅꯪꯅꯦ ꯍꯌꯦꯡꯗꯒꯤ ꯅꯨꯄꯥꯗꯨꯒꯅꯦ ꯆꯠꯃꯤꯟꯅꯕꯁꯨ ꯌꯥꯔꯣꯏ, ꯎꯅꯕꯁꯨ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤನಿ. ꯌꯦꯡꯉꯨꯅꯦ ꯁꯦ.
Pabong, nang naba paroba, nasayang wari. Ibema, isada mateng pang na bani kaluwa. Isada ayet pawoy na thok na ba ko. Aruba wa matatana se. Kari aruba wano? Hanagi dudagi khara hena luba wari ni. Nang si mane, aruba wari ngakta. Nong ta su khara laiba nungai wari inta haide. Kai dai nungai doino. Aikhoi matona yumdai chathokpasu yaroi hai. Nanga unabasu yaroi hai. Aduga nupaduga luhongnaba sum taksalai. Ai yumduda lainingdre. Thadoi, leshabina yumda leitradi kai legi haino? Ai se phagi nate. Nangna ai condition se khangda toini. Ai khange. Adubo, hausimang nang nai khoida lakpa haibase. Ai phibam yam chadri. Ai gina hena phibam chadri bani. Ima to na sinduna nupa do yumda toina lai. Aduna ayam hainadre. Ai sat lage. Thadoi, kaidno? Khangde. Kaino nang khalidubo? Nang ngaurabro? Parese. Thadoi, aikoi ni punsida nungai yefna leirunaba. Nang pabungi khong sokna khurumjaraga. Hayeng phajana tholo. Ai nang ngairamge. Hayeng thengnarasiko. Itema, aku ini ke orang Malaysia. Mina sum khangna ba hengkala ko. Henga sanu. Natte, aku ani na loina basibu, makhoi na sukam na kala isibu karigino haiba. Magi mathok tawge di haidadana. Mathau leite ga khanya ponte. Afaba thabakti natabani na mayam changdana yum sidu oga legai de tan thoge hadi fajarani. Ai su apang bidi natte dana. Jingnariba mayam se kongna na ba isa se nangonda luhongna ba silisidi. Ado itema, thadoi no kari harige. Ho ke chu pakhe kanu masana yadrasu ne namdana phaba tabani. Namduna pharuaga masana yadiana amuk jail yoradi. Kaidubi yogdoiba. Is achung siba nangna jail yaukhraga aina tumina leitho ani ne. Adugi su mathakta sanjau paiba sanga leiba napabung ama chau chau na leidudi. Sumai tawrasi nangne kaithendegi hinjang hauba ma leiruro aduga horen nungdang se akhoida sak sarasi adudegidi nakhujaledana Itema na ufana ba singe haradi aina nga do leiruage hoji. Thauba. Kaidore? Kai chaluino? Nangunage laine. Ta thauba, aikhoi ni gadai da nom sakhrase. Karigino haisibo? Imatonga aina yam hainadaba nupadugana aibu phanaba sinkhre. Kaino nang haisibo? Hausta makhoiga ngangnabado taraga laine. Jaslao. Ngaiko. Adudi akhoi manaba lemboida chapana phagadra. Aikhoi matondo hayam singbane. Nakhoi na manabagi yumdo soidana thirakani. Adoi sharu
ꯑꯩꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯕ ꯑꯩꯈꯣꯏ ꯏꯅꯦ ꯑꯃ ꯒꯨꯋꯥꯍꯥꯇꯤꯗ ꯂꯩ ꯃꯥꯏ ꯃꯅꯥꯛꯇ ꯑꯣꯏꯅ ꯆꯠꯁꯦ ꯍꯧꯖꯤꯛꯇꯤ ꯕꯁꯀꯤ ꯇꯥꯏꯃꯤꯡꯁꯨ ꯂꯣꯏꯈ꯭ꯔꯦ ꯑꯗꯨ ꯀꯃꯥꯏꯅ ꯆꯠꯇꯣꯏꯅꯣ ꯑꯗꯨꯗꯤ ꯍꯌꯦꯡ ꯑꯌꯨꯛꯀꯤ ꯕꯁꯇ ꯆꯠꯅꯕ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯃꯗꯤ ꯍꯣꯇꯦꯜꯗ ꯂꯩꯔꯨꯔꯁꯦ ꯑꯩꯅ ꯍꯥꯏꯕ ꯑꯩꯈꯣꯏ ꯃꯥꯟꯅꯕ ꯂꯦꯝꯕꯣꯏꯒꯤ ꯐꯥꯔꯝ ꯍꯥꯎꯁꯇꯨꯅꯦ ꯊꯥꯖꯈꯤꯗ꯭ꯔꯦꯗ ꯃꯤꯅ ꯀꯩꯀꯩꯅꯣ ꯍꯥꯏꯖꯟꯕ ꯌꯥꯎꯔꯕ ꯖꯥꯠꯂꯅꯦ ꯃꯥꯕꯨ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯋꯥꯠꯂꯤꯅ ꯍꯥꯏꯔꯝꯕꯅꯤꯅꯦ ꯁꯦ ꯑꯁ ꯀꯥꯟꯅꯗꯦ ꯇꯦꯃ ꯆꯥꯛ ꯆꯥꯊꯣꯛꯑꯒꯅꯦ ꯊꯤꯔꯨꯔꯁꯤ ꯂꯥꯛꯑꯣ ꯅꯪꯅ ꯆꯥꯛꯇ ꯍꯥꯏ ꯂꯩꯍꯦ ꯍꯧꯖꯤꯛꯄꯨ ꯆꯥꯛ ꯆꯥꯕ ꯆꯪꯉꯤꯕ꯭ꯔꯣ ꯑꯁꯨꯛ ꯁꯥꯎꯅꯤꯡꯉꯩ ꯇꯥꯟꯖꯥꯁꯤꯗ ꯈꯟꯗꯨꯅ ꯂꯩꯔꯅꯨ ꯂꯥꯛꯑꯣꯅꯦ ꯃꯥꯒꯤ ꯀꯣꯏꯅꯕ ꯅꯨꯄꯥꯗꯣ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯆꯠꯂꯒꯅꯦ ꯍꯦꯛꯇ ꯊꯤꯔꯨꯔꯁꯤ ꯂꯥꯛꯑꯣ ꯍꯩ ꯅꯆꯥꯅꯨꯄꯥ ꯂꯩꯕ꯭ꯔꯥ ꯀꯅꯥ ꯀꯅꯥꯅꯣ ꯏꯕꯨꯡꯉꯣ ꯈꯣꯏ ꯃꯗꯨ ꯍꯪꯕꯒꯤ ꯃꯊꯧ ꯇꯥꯗꯦꯅꯦ ꯀꯩꯅꯣ ꯏꯕꯨꯡꯉꯣ ꯍꯣꯏ ꯍꯥꯏꯕꯤꯔꯤꯁꯤꯕꯣ ꯍꯩ ꯅꯆꯥꯅꯨꯄꯥꯗꯨꯅ ꯑꯩꯒꯤ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯂꯩꯔꯕ ꯅꯨꯄꯤ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯅꯆꯥꯅꯨꯄꯥ ꯀꯥꯏ ꯂꯩ ꯍꯥꯏꯌꯣ ꯏꯕꯨꯡꯉꯣ ꯑꯩ ꯅꯆꯥꯅꯨꯄꯥ ꯀꯥꯏ ꯂꯩ ꯈꯪꯗꯕꯅꯤ ꯏꯕꯨꯡꯉꯣ ꯃꯁꯤ ꯍꯥꯏꯗꯣꯛꯇꯦꯅꯦ ꯇꯁꯦꯡꯅ ꯈꯪꯗꯕꯅꯤ ꯏꯕꯨꯡꯉꯣ ꯅꯆꯥꯅꯨꯄꯥ ꯄꯨꯊꯣꯔꯛꯇ꯭ꯔꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯀꯩꯅꯣ ꯏꯕꯨꯡꯉꯣ ꯑꯩ ꯇꯁꯦꯡꯅ ꯈꯪꯗꯕꯅꯤ ꯅꯪ ꯇꯁꯦꯡꯅ ꯈꯪꯗꯦ ꯀꯩꯅꯣ ꯇꯧꯁꯤꯕꯣ ꯃꯇꯝ ꯀꯨꯏꯍꯟꯒꯅꯨ ꯃꯇꯝ ꯃꯥꯡꯍꯟꯒꯅꯨ ꯂꯥꯛꯑꯣ ꯆꯠꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯣꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯣ ꯍꯥꯏꯔꯒ 아 ꯂꯩꯁꯦ ꯃꯥꯟꯕ꯭ꯔꯥ 아 ꯂꯩꯔꯦꯅꯦ 아 ꯂꯩꯁꯦ ꯆꯠꯁꯤꯂꯣ ꯆꯠꯂꯣ ꯆꯠꯂꯣ ꯂꯥꯎꯅꯤ ꯊꯨꯅ ꯍꯦ ꯍꯦ ꯅꯨꯄꯥꯁꯤ ꯐꯥꯖꯜꯂꯣ ꯐꯥꯖꯜꯂꯣꯅꯦ ꯆꯠꯁꯤꯂꯣ ꯂꯝꯍꯦꯟꯒꯅꯨ ꯂꯥꯏꯈꯣꯗꯤ ꯀꯩꯅꯣ ꯂꯝꯍꯦꯟꯒꯅꯨ ꯂꯥꯎꯅꯤ ꯂꯥꯎꯗꯅ ꯂꯥꯏꯈꯣꯗꯤ ꯀꯩꯅꯣ ꯂꯥꯎꯅꯤ ꯂꯥꯎꯗꯅ ꯃꯁꯤ ꯃꯤ ꯌꯥꯝ ꯎꯁꯤꯗꯦ 무시 이네! 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 이네!
ꯉꯥꯏꯈꯣ ꯅꯨꯄꯤ ꯃꯆꯥ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯉꯥꯡꯕ ꯁꯛꯄ ꯈꯨꯗꯤꯡꯃꯛ ꯀꯅꯥꯃꯠꯇꯅ ꯇꯥꯕꯤꯔꯔꯣꯏ ꯆꯠꯂꯁꯤ ꯂꯥꯛꯑꯣ 이베마 ꯀꯥꯏ ꯆꯠꯇꯣꯏꯕ ꯃꯥꯂꯦꯝ ꯑꯁꯤꯗ ꯅꯪꯒꯤ ꯍꯤꯡꯕꯒꯤ ꯃꯇꯝ ꯂꯣꯏꯔꯦ ꯑꯗꯨꯅ ꯅꯪꯕꯨ ꯑꯁꯤ ꯂꯩꯕꯥꯛꯇꯒꯤ ꯑꯩꯅ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ ꯑꯩ ꯆꯠꯄ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯑꯩꯒꯤ ꯇꯧꯒꯗꯕ ꯏꯊꯧ ꯌꯥꯝ ꯋꯥꯠꯂꯤ ꯅꯪꯅ ꯉꯥꯡꯖꯕ ꯍꯥꯏꯖꯕ ꯅꯪꯒꯤ ꯁꯛꯇꯝ ꯀꯅꯥꯅꯁꯨ ꯎꯕꯤꯔꯣꯏ ꯀꯅꯥꯅꯁꯨ ꯇꯥꯕꯤꯔꯣꯏ ꯑꯗꯨꯅ ꯑꯁꯤ ꯂꯩꯕꯥꯛꯇ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯅꯣꯡꯃꯇꯁꯨ ꯃꯤꯉꯣꯟꯗ ꯂꯥꯟꯖꯗꯕ ꯀꯥꯏꯖꯗꯕ ꯑꯩꯕꯨ ꯁꯤꯕꯒꯤ ꯃꯇꯝ ꯋꯥꯠꯅ ꯀꯔꯤꯒꯤ ꯁꯤꯍꯟꯕꯤꯔꯤꯅꯣ ꯃꯃꯥꯡꯒꯤ ꯃꯄꯣꯛꯀꯤ ꯊꯧꯗꯣꯛ ꯊꯧꯗꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯄꯣꯛ ꯈꯨꯗꯤꯡꯒꯤ ꯍꯤꯡꯕꯒꯤ ꯃꯇꯝ ꯂꯦꯞꯄꯤ ꯊꯦꯡꯈ꯭ꯔꯦ ꯆꯠꯁꯤ ꯃꯤꯁꯤ ꯇꯣꯏꯕ ꯂꯝꯗꯝꯅꯤ ꯑꯇꯣꯞꯄ ꯑꯁꯤꯕꯁꯤꯡꯗꯣ ꯑꯩꯅ ꯄꯣꯍꯧꯗ꯭ꯔꯕꯗꯤ ꯑꯃꯨꯛ ꯍꯤꯡꯒꯠꯂꯛꯇꯅ ꯋꯥ ꯊꯣꯛꯅꯔꯒꯅꯤ ꯑꯩꯕꯨ ꯑꯃꯨꯛꯇ ꯅꯨꯡꯁꯤꯕꯤꯌꯣ ꯑꯩ ꯂꯩꯇ꯭ꯔꯕꯗꯤ ꯐꯠꯇ꯭ꯔꯕ ꯏꯃꯥꯇꯣꯟꯗꯨꯅ ꯄꯥꯕꯨꯡꯕꯨ ꯁꯣꯏꯗꯅ ꯍꯥꯠꯈ꯭ꯔꯒꯅꯤ ꯅꯪ ꯂꯩꯇ꯭ꯔꯒꯗꯤ ꯍꯥꯠꯈ꯭ꯔꯒꯅꯤ ꯍꯥꯏꯕ ꯑꯁꯦꯡꯕꯅꯦ ꯑꯩ ꯁꯤꯕ ꯀꯤꯕ ꯃꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯏꯄꯥꯗꯨꯒꯤ ꯈꯜꯂꯒ ꯃꯇꯝ ꯈꯔꯗꯪꯗꯤ ꯍꯤꯡꯖꯈꯤꯒꯦ ꯅꯪꯒꯤ ꯑꯁꯦꯡꯕ ꯊꯃꯣꯏꯒꯤ ꯋꯥ ꯇꯥꯕꯗ ꯑꯁꯤ ꯂꯥꯏ ꯑꯩꯅ ꯍꯨꯟꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯁꯤꯈ꯭ꯔꯦ ꯍꯥꯏꯗꯅ ꯂꯩꯔꯕꯅꯤꯅ ꯅꯪꯅ ꯈꯨꯗꯛꯇ ꯍꯧꯒꯠꯇꯨꯅ ꯆꯠꯄ ꯍꯥꯏꯕꯁꯦ ꯑꯁꯤ ꯂꯩꯕꯥꯛꯀꯤ ꯃꯤꯡꯆꯠ ꯊꯤꯕꯅꯤ ꯑꯗꯨꯅ ꯇꯞꯅ ꯐꯅꯕ ꯍꯣꯠꯅꯁꯤ ꯊꯦꯡꯕꯁꯨ ꯌꯥꯗꯕ ꯃꯤꯅꯁꯨ ꯎꯕꯤꯗꯕ ꯑꯩꯅ ꯀꯔꯝꯅ ꯍꯣꯠꯅꯗꯣꯏꯅꯣ ꯅꯪꯕꯨ ꯎꯕ ꯇꯝꯕ ꯑꯃ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯃꯇꯝꯗꯨꯗ ꯑꯩꯁꯨ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯇꯨꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯇꯝꯕ ꯑꯗꯨ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯅꯪꯒ ꯑꯩꯒ ꯎꯅꯈꯤꯔꯣꯏꯁꯤ ꯉꯥꯏꯈꯣ ꯀꯥꯏꯗꯅꯣ ꯄꯨꯗꯣꯏꯁꯦ ꯃꯣꯛꯇꯅꯤ ꯗꯣꯛꯇꯔ ꯀꯩꯒꯤꯅꯣ ꯅꯣꯏꯕꯨ ꯑꯁꯤꯕꯗ ꯔꯦꯁꯄꯦꯛ ꯇꯧꯗ꯭ꯔꯤꯁꯤꯕꯣ ꯍꯥ ꯃꯈꯨꯠꯁꯦ ꯊꯥꯡꯒꯠꯄꯤ ꯌꯥꯗ꯭ꯔꯣ ꯑꯦ ꯃꯤꯍꯨꯟ ꯂꯩꯔꯤꯅꯦ ꯍꯧꯖꯤꯛꯃꯛ ICUꯗ ꯄꯨꯁꯜꯂꯣ ꯆꯠꯂꯣ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯕꯨ ꯎꯕꯤꯒꯗꯕ ꯃꯤꯗꯣ ꯆꯠꯇꯨꯅ ꯊꯤꯖꯈꯤ ꯑꯩꯒꯤ ꯅꯤꯡꯕ ꯀꯥꯏꯈꯤ ꯑꯗꯨꯕꯨ ꯅꯣꯡꯃ ꯑꯗꯨꯗꯒꯤ ꯑꯩꯅ ꯀꯌꯥꯗ ꯍꯔꯥꯎꯖꯈꯤ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯉꯅꯤ ꯈꯟꯗꯨꯅ ICUꯗ ꯂꯩꯔꯤꯗꯣ ꯑꯩꯅꯦ ꯑꯗꯨꯒ ꯑꯩꯅ ꯃꯥꯒꯤ ꯊꯋꯥꯏ ꯃꯔꯝ ꯑꯗꯨꯅꯅꯦ ꯇꯥꯇꯣꯃꯩꯅ ꯁꯣꯛꯀꯦ ꯇꯧꯕꯗ ꯑꯩꯅ ꯆꯤꯡꯁꯤꯟꯈꯤꯕ ꯆꯥ ꯊꯛꯇꯦ ꯍꯣꯇꯦꯜꯒꯤ ꯑꯆꯥꯄꯣꯠ ꯆꯥꯗꯦ ꯍꯥꯏꯈꯤꯕꯗꯣ ꯅꯠꯇꯦ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯕꯒ ꯌꯥꯎꯔꯨꯕ꯭ꯔꯥ ꯍꯥꯏꯕ ꯌꯦꯡꯉꯣ ꯁꯦ ꯁꯤ ꯇꯧꯁꯜꯂꯨꯔꯕ꯭ꯔꯥ ꯍꯥꯏꯕ ꯈꯔ ꯇꯥꯇꯣꯃꯦ ꯀꯟꯅ ꯅꯣꯛꯀꯅꯣ ꯀꯩꯗꯧꯔꯦ ꯃꯤꯅ ꯉꯥꯎꯕ ꯃꯥꯜꯂꯝꯃꯅꯤꯌꯦ ꯀꯩꯗꯧꯕꯩ ꯃꯥꯟꯗꯣꯏꯅꯣ ꯑꯩꯈꯣꯏꯅꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏꯖꯔ ꯅꯣꯛꯄꯗꯨꯕꯣ ꯇꯥꯇꯣꯃꯦ ꯑꯩꯗꯤ ꯑꯇꯣꯞꯄ ꯃꯤꯅ ꯎꯗꯤꯌꯦ ꯑꯗꯨꯅꯅꯦ ꯍꯥ ꯍꯣꯏꯅꯦ ꯇꯥꯇꯣꯃꯦ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤ ꯍꯥꯏꯈꯤꯗꯥꯏꯅꯦ ꯄꯥꯡꯗꯣꯏꯅꯤꯅꯦ ꯑꯁꯤ ꯂꯩꯕꯥꯛꯀꯤ ꯍꯦꯔꯣꯗ ꯀꯧꯊꯣꯔꯛꯑꯣꯗꯅ ꯅꯪꯕꯨ ꯎꯕ ꯃꯤ ꯑꯃ ꯂꯩꯔꯀꯥꯟꯗ ꯂꯥꯛꯀꯅꯤ ꯍꯥꯏꯗꯥꯏꯅꯦ ꯃꯤꯁꯟ ꯍꯧꯔꯁꯦ ꯀꯔꯝꯅ ꯀꯧꯗꯣꯏꯅꯣ ꯐꯣꯟ ꯅꯝꯕꯔ ꯑꯦꯗ꯭ꯔꯦꯁꯀ ꯀꯔꯤꯝ ꯄꯤꯔꯝꯗ꯭ꯔꯣ ꯄꯤꯔꯝꯗꯦꯕ ꯑꯣ ꯑꯥꯏꯗꯤꯌꯥ ꯑꯃ ꯂꯩꯔꯦ ꯀꯔꯤ ꯑꯥꯏꯗꯤꯌꯥꯅꯣ ꯑꯩ ꯂꯣꯏ ꯇꯧꯔꯒꯦ ꯂꯥꯛꯑꯣꯅꯦ ꯆꯠꯁꯤ ꯂꯥꯛꯑꯣ